Border fencing khaba amadi free movement regime lauthokibagi mayokta United Naga Council na National Highway sing yauna Naga daba area da matam kaktana threat embargo thambagi khongjang chathari maming da economic blockade haidragasu economic blockade oriba khongjang asina maram oraga lamdam asida chana thaknaba yauna nongmada changdaba yadarba polam pusulakliba gari kaya National Highway animaki lambi paringda panduna leiri Gari da pusilakliba pochai sing adugi manungda matam kuina nongzu nungsa marakta thambada patha pumthaganba polam sing patha pumthaduna manglagadra haina gari thoriba singda mipaiba leinari gari kaya panduna leikhiba sina maram oraga lalol itiki senfam kayasu mangba yabagi fibamda leiri Thasigi Nipan gi ahing nongyai digi changsin ba hokiba khongjang asibu sawgatpa singna National Highway da tholaktuna pochai pusilakpa gari sing chathok sisin tawdana ba senari amaromda threat embargo manungda pamdaba thodok thoktana ba haiduna security force na ngak senbegi thabak chathari hairi Hauzik fawi oina thokaningdaba thodok thopagi paw leitri economic blockade kumlaba khongjang asi Senapati Ukhrul Tamenglong None amadi Chandel yauna naga taba mafam singda chathari